Imes padomiyeng tabiri basingbu ahan waktada binitana taram noksa bagaloyana kurumzari. Hauzik paudamasigi maroyo pau thamjari. Veteran Congress leader amadi hanagi Union Minister oiramba Oscar Fernandez ngasi laikidre. Black Day gi thoram pangthoknakre. Hanagi Manipur Chief Minister Oibo Bina Eco Tourism Park ama sengotnaba urep uyum tamkre. Loyana Sri Sri Govindaji Bhangi Pareng Manga amasung Sali haina mingthonba punglon lairik ngasi phongbagi thoram pangthokre. Mapungoyo Paulo Birase. Veteran Congress leader amasung hanagi Union Minister oiramba Oscar Fernandez MP Private Hospital amada ngasi ayuk laikidre. Sahi marpu sukraba Congress lusing basna laikidabada Prime Minister Narendra Modi na awaba phongdokre. Rajya Sabha ki MP su oiriba Oscar Fernandez na laikidabada imung manungi awabada saruk yazari mahaki thawai mirel na ingna sikna leirasanu haiba wafam PM Modi na phongdokhi. Congress leader Rahul Gandhi na awaba phongdoladuna haikibada Fernandez na laikidabasi mahaki oina mangjare Congress Party manungda mahakna aikhoi kayabu lamjing lamtakhi mahakpu ningsingduna leiragani. July thada mahaki regular exercise tawringaida mahak sokhibadagi Dr. Singna surgery ama tawkrabani hairi. Mahaki sahi yankai gi rajniti gi punsida Fernandez na Udupi constituency dagi Lok Sabha da mangarak karakhi Rajya Sabha da na tam mari rakki ahan boina lisinga samapan marfuda mahak Lok Sabha gi MP ama oikhi lisinga samapan maudrani pandagi mahak Rajya Sabha member ama oirakibani lisingani taruk dagi lisingani mapan phauba mahak Union Minister for Labor and Employment oikhi amasung atai portfolio kaya su paikhi. All India Congress Committee ki Central Election Authority ki Chairman su oikhi lisinga samapan maudra tarukta AICC ki General Secretary su oikhi Rajiv Gandhi ki Parliament Secretary su Fernandez na matang khara oikhi Oscar Fernandez lisinga samapan nifu mathoida pokhibani lisinga samapan humdrani thoidagi politics ta yaurakhi hairi. Manipur da hokiba pung kunmari da miyoi sam kuntra taruk nauna COVID positive oiba thengnakre miyoi amana laikidre. Hariba pungpham asida miyoi lising ama samapan supna mapan test tawki ngasigi Manipur gi COVID positive oibagi chang chada 3.0 ama yauki state asida COVID pandemic hobudagi COVID positive oiba migi masing lakh ama lising 13 kuntra sukre laikidabana lising ama sanipan 12 ni aduga apunba test tawkibana lakh 12 lising yankhani thoi sahum humputaret yaure. State asida hause active case ki miyoi lising ani chatuk 13 leiri miyoi sam kuntra taruk ngasi naba phaduna discharge tawkibadagi apunba recover tawkiba migi masing lakh ama lising 13 sanipan subna ama yaure. Manipur gi recovery rate chada maudra taruk dasmik ani anida leiri. Kaksing district ta hokiba pung kunmari da miyoi humputaret COVID test tawbada miyoi ama positive oiba thengnaki miyoi singasi lenga ki test tawphamda nifumathoi Jiban Hospital tara taruk amadi Ima Hospital tara test tawkibani maduda miyoi ama lenga ki test tawphamda positive oiba thengnakibani. Malem pumbagi oina COVID positive bamigi masing crore 12 lakh yankhai manga lising humdra mari satrat tarahumdo yaure masigi manungda miyoi lakh nifutaruk lising nifutaruk sam kuntra taruk na laikidre miyoi lakh crore kun lakh kunmathoi lising marphuni pan chanipan humdrana narambadagi farakre. COVID laisa asida malemgi manungda khwaidagi positive case masing yamna thengnaba leibakna USA na oiri lebak asigi miyoi crore 3 lakh 19 lising yankhai humdoi sahum humpuni thoi positive oiba thengnakre. India na case crore 3 lakh 12 lising humpumari cham humdra manga thengnaduna ani subada leiri amadi Brazil na case crore 2 lakh 9 lising maudra mapan chatra humdra mapan thengnaduna ahum suba positive case masing yamba lebak oiri. India gi oinadi Maharashtra na case lahumphumari lising maudra trachani pa humdra tret thengnaduna positive case masing khwaidagi yamba state
Kerala case lak nipum doi lising humdra manga samri kuntra mathoi thengnaduna ani shubada amadi Karnataka na case lak kumapan lising humpuma thoi satret kuntra manga thengnaduna ahum subada leiri Manipur da leiriba Kuki tribe Kanglup na ngasi NSN IM gi cadre singna Kuki singbu Kun kaya may thaduna angang nupi yaw na Kuki kaya bo hatkibagi thawdo adubu ningsingduna September tang 12 numit asibu Black Day natraga Sanit ni haina palan tawri Kuki singi Manipur gi apex CSO ama oiriba Kuki inpi Manipur na Government of India da thawdo asigi matangda justice pibi naba hairaduna Prime Minister dasu reminder ama tharagani hairi ngasi Kuki inpi Manipur gi conference hall da pangthokiba pawgi mipa amada Kuki inpi Manipur gi Vice President Sominthang Dongge na haikibada English nga chapa mawdrawm dagi September 12 da Tamenglong amadi Senapati district ki tongan mafamsingda khulai paiba NSN IM gi cadre singna mara lejadraba nupi angang yawna nongmada miyoi sam 15 hatki numit asibu Jaupi massacre hainasu khangnari amadi ngasi asi sahi kunipan surakpa sahini numit asibu kanglup asina Kuki Black Day haina English ngam chapa mawdrani thoidagi lising chapa mawdra teret phawbada thokiba ethnic classic adugi victim sing adubu ningsingduna pangthokpani Manipur da leiriba Kuki village singna numit asi mass prayer amaga loinana pangthoknari haiki Sarkar da memorandum humdra pigre State government amadi central government ngasi pawba machine maram oidna Kuki singji hak khibani mang khibani haibasi maram pidabase mohoina tohanbra natraga independent Taliban nipa aduna Kuki singda halaga karino man oijaga dobudo natraga lamma puji Kuki singna ba oi kharabra haibasi majai sarkar digi singdopam pami Kuki singi prajada Manipur gi border town oiriba More gi manung amadi mapanda leiriba Kuki singna ngasi Hills Tribal Council ISTC More gi conference hall da Kuki singi amamba numit Black Day palan tawkre handak sahi gi oina More da Black Day asi Black Day for Peace and Harmony haibas da pangthoki Tharamadu da tongan ba community sing haibadi Tamil Sangam Manipuri Muslim Council More All Community Development Organization More amadi Gorkha Samaj ki miyoi singna saruk yaki Tharamadu da wangaladuna ISTC More gi president Jongmang Haukip na hai Bharat Sarkar na Kuki genocide ta victim oikraba singda sahi kunipan suro phawba asumba wayal pibidaba ningthijana response pibidaba si yamna nungaitaba amadi laibak thibani haiki English na chapa mawdra da victim oikraba Kuki singui kai khumnaba utpoina ngasi More bazar gi laloi tiki thabak punamak leptuna Black Day asi palan tawkibani Thawbal Kendra gi manung chana leiba Thawbal Nongang Khong Chaban Thabida Eco Tourism Park ama lupa lakh humdra sangna sangat nabagidamak Manipur gi hanagi Chief Minister soiramba Kendra sigi MLA Okram Ibo bidangasi urep uyung tamkre Singha Lairembi Eco Tourism Park Committee na sinna pangthokiba urep uyung tambagi thoramaduda khangabo Kendra gi MLA O Suja Kumar yauna Thawbal Kendra gi lusing bakayasu saruk yaki Thoranga Marilena MLA Oibo bina hai Eco Tourism Park asi lenga ki tourism department gi lupa lakh yankhai aduga MLA local area development fund gi lupa lakh kun punna lupa lakh humdra rom sangna sagadabani Park asi thuna saba loisinaba honabada akoibada leiriba miyamnasu angamba mateng pangsinbiyu haiki Ibo bina makata na haikibada mahana Chief Minister ama oina haukiba sahi 15 Congress Party na Manipurda lengak pairingai matamda lamdamasta development gi thabak khonglei yangna paikhatki hojik sahi mari henjlaklaba BJP gi lengak asiga yengnarurabadi Congress ki matamda kari torambage haiba dudi miyamna hena khangnare Manipurda ngasidagi sahi mari gi manungda paikhatkiba project sing amadi development khara si Khaidokraga miyamna hoje uriba development sing electricity gi hospital gi amadi hiram kaya gi development kaya si Congress ki matamda pukhalamba project amadi thabak tharong ngakdani hairaduna Thawbal district ki oinadi haukiba sahi mari roma sida thoidokpa singthaningai oiba project natraga miyam gi sakhot thaurangi oiba thabak tharang ama phawba purakpa udri haina Manipur gi BJP lengak pu maral sikhi Bawar si ang tangdi na ina aroy batam si sahi mga si pairaga
adum angam bang haidi tawjaram ai masa thagat padi pat ni hainai matam dugi officer sing thana chief secretary waramba koi gi journal sing la hayo sir chahi manga ji sana manipur gi longta power sector sita paikhalamba project mayam thadari ba pasha mayam se manipur se big kraba manipur state se now power sector reforms the let us forget about northeast one of the best infrastructure power infrastructure manipur semami se india gi manung da masi top oiram ne man hayo Apunba Center for Art and Culture ACSC na Culture and Common Sports Complex ama Thobal District ki Ukhongsang da leiba Salai Eco Tourism Park sananaba thorang tore ngasi Kaisampa da leiba ACSC office da pangthokpa pawmising unabada ACSC General Secretary M Koro Hanbaluang na hai sengat kadariba complex asida component ani amadudi Art and Culture Park amadi Sports Park yauri masida tongan ba Art and Culture amadi Sport ki lamda saknairaba kayagi photo gallery thamgani masi Manipur gi oina han boy badanatana lamda masigi asset ohegodoribani hairiba complex asi senganaba honabada selgi mateng oinaba ACSC na lottery pangthoknaba honari masida miyamna mateng pangbiu loinana central amadi state lengakta su mateng pangbinaba haijagani haina phongdokhi Aikoina mayamda tengbang na bagi namukta state level da aikoina draw lot sama lotli musu thamjari ada sidasu mayamna lamdam si mayamna cooperation video adu aikoina sagatpa hojari ba salai ko tourism park hoji mayamda sinajaba su akoi hore mayam chang musu hore hojise ana tu matam dai koi gi haiba art gallery sing amdi complex sing ase hapsun jagani haiba dani ngasi aikoina mela da thamjari Musuna sahi khudingi pangthokna lakpa Manipur University Inter College Literary Meet chatliba sahi lisingani kunmathoi gi su pangthoknaba sem saba loire mamang sahida pandemic na maram oiduna pangthokpa ngamkhidraba su handak sahi gi oinadi government na piba proper SOP chapchana ngakuna lakliba September gi tang kunmari amadi kunmanga da sungsoi soidana Manipur University Inter College Literary Meet pangthoklagani haina pawmising unabada musu gi president Maibam Michael na phongdokre kunmanga suba Manipur University Inter College Literary Meet lisingani kunmathoi asida debate painting essay amadi recitation gi competition yaugani hairiba competition sing asigi details amadi form na singba sing ngasidagi online da phanglagani haina mahakna makhata ki mamang se ida koi pandemic na maram una pangthokong ngakidra so handak se ino ina din suna proper standard operating procedure me angakna proper SOP ngakna so pangthong no so sen sabalo jare lagli September ki tang kun mari amadi tang kun manga asida soidna Manipur University departmental interdepartmental literary meet soidna pangthok saragani haiban literary meet asida koi essay competition debate competition symposium competition recitation competition na singwasing asi pangthok sarani Sri Govindaji Bhangi Pareng Manga amasung Sali Kauba Punglon Lairik ngasi Government Dance College ta Kaithalakpam Dinamani Singha Joint Director Art and Culture Government of Manipur na phongkhre ngasi gi thoramadu da ke Dinamani Singha na asigumba lairik asina haurakliba satra naharol singda kanaba kaya piragani loyana lairiba oza singna makhoi gi leijaba anoba phajaba idea sing booklet oina puthokpiu masida department ki maikai dagi mateng pangani phongdokki hairiba lairik asigi matangda ibemal na hai hojik haurakliba mairoi singna bengali mayaki lairik pabada khudong chadaba kaya mayok naba lakpadagi lairik asigi aibagi ayaba lauraga mahiroi singidamak phongbani phongdokki Hairiba Lairik Punglon gi Oja Ngangbam Biramangol gi Sri Govindaji gi Bhangi Pareng Manga amasung Sali dagi Yumlembam Ibemal Chanu Junior Lecture Government Dance College na Maitai Mayekta handokpani Lamlai mapari thogal lupna telaba matang kharas da paikhalakliba thabak thoram sing da miyamna thajaba thambiduna maikai kayadagi sagatpagi chang hengkalakli phibamasi yenglaga political activist sapam kanglei pal maitai gi nongada da leiba yumda thokchom ranal upapradhan telojana saijang gram panchayat angom imo maitai upapradhan nongren chingnungkhok gram panchayat Laisram Ragumani social activist Nandakamai social activist amadi mapari thogal lukki masaloi sang lusingba singna president member oina saruk yaduna mifam ama pangthokre ngasigi mifamna miyoi sam 38
pu nongna executive member oina hapsinduna loop asigi executive body pathok chakthokpa haina amato oina yanaki loinana loop asigi active member masing na lising ama cham 15 da hengkatpa haina su amato oina warepnaki mifam asigi ahan saruk loiraba matungda loop asigi executive member mayamga puna nomaijing chingkhongda leiba singoi irup phamda chatuna irup iseng bagi tharam pangthokki irup iseng lo matungda ibudo nongpo ningthaw amadi ibendo panthoibigi khobamda thongni jaduna lamlai mapari thogalluki executive member mayamna ibudo pakhangbagi mingda political activist sapang kangleipal maitai bu lakadoriba assembly election sida mai paknaba wasak lauki kumza lisingani kunithoi gi angan basarukta pangthok laba yai haina panariba taranithoi shuba manipur legislative assembly gi mikhal naksilakpaga loyana party amana atopa party amada yaure sagole haiduna okpagi thoram sing leptana pangthoknari hairok SG polling number 33/27 hairok part 1 amasung 3 dagi imung kuntra tereki voter maudrama thoi amadi 33/31 hairok part 2 maning lekai B dagi imung kunipangi voter marfu mari punna voter sam humdra mangana BJP amadi NEIDP thadotuna manipur lengakta hana minister oiramlaba aduga manipur pradesh congress committee gi president oiramlaba moirangtham okendro bu sagat kre hairi ngasi hairo kaital maning lekai da mikhalga mari leyana pangthokiba mifa amada M Okendro na hai hairo assembly constituency gi matang kuinadagi mangjarakpa manglan anoba manipur anoba hairo assembly constituency ama oiraknaba mahakna sangsileba khongjang asida hairo assembly constituency gi miyam hupna sagatpiu hanadagi su sagatuna lakli makhatana su hena sagatpiu ngasi mahakna election mai paklagasu election maithiragasu miyamgi seba tawduna lakli makhatana su tawkhigani haiki adubu vote card daba matamda miyamgi seba tawba sidi yamna wai aduna lakadoriba lisingani kunithoi gi anganba sarukta pangthokadaba election da mahapu mai paanbiu matam sangna miyamgi seba tawhanbiu haiki mana makhatana hai ngasi mangda uriba miyam mahak amadi mahaki party bu sagot piba miyam atopa polling da mahak bu sagot pirakpa puning thogot pirakpa mayam asi urubada mahaki puning da apenba phawi election soidana mai pakani hauze mahak bu sagot piriba sigumna makhatana su sagot piyu haiki Sono jangan masih mati hari umma mathangi chahi de kona laikam phatna miyam ki seva to itanjab se pangagadi mana mi da ekoi mi na ta bai koi da pi da BJP oigera mo oigera bekhai mo he na pi ne koi ma ni ko to sigi chana bi khungum se koi lo mi lo kamai khungam se ta khol hange kamai economy fan ge ra di sarkar ge tolop cha ba thabak to di ni cha ma da tara ka ta di kun khatani ata di lo mi na ta di lo mi du simi ngo de lo sa lo re ujaba sing ba da bawa rajniti to re chang cha lat pa du ga apik ko khal da to bu sai am pe de Amaromda Hairo Assembly Constituency gi hanagi mihut oiramba matawamagi Education Minister Moirangtham Okendro na magi AC soiriba ingang lok khulda school sungsa sadana lupa lakh 13 lokthok lamle haina hauze Hairo AC gi MLA oiriba Dr Thoksom Radheshyam na pendaba phangdokre wapam asingasi Hairo AC gi polling number 33/14 langmai thetagi miyoi humphuni pana magi party thadok lamlaga BJP da yausinduna MLA Radheshyam da sagatpagi taramna okpagi tharamda MLA na phangdokhibani ngasi langmai thaki mipun sangda pangthokpa taramna okpagi tharamadudha MLA Radheshyam na nauna BJP da yaroklaba singadubu BJP gi lengyan phiyan biduna harau taramna okhi MLA Radheshyam na hai mi bu hunduna ngang sakpalsi magi oinadi supam pamjadabani adubu hanagi MLA Okendro na natanataba lebak macha tadaba wafong kaya hairakpadagi sengdoktaba yade haiduna sengdokpani haiki MLA na hai hanagi MLA Okendro na MLA Radheshyam bu minister oiba haite hairakpa adu luchingba ama oina haigedaba wafam natte ex minister Okendro di minister oiba Haiman Badagi Miyangi asset kaya matuna lokthok lami haiki मंत्री ओइबा हाइदर रंथोरैनि इहाना नाकामबा मंत्री ओइबा क्वाइ जुनियर ओइबा मिसि ai करिनेबर प्रजान की नुसिबनि यावमिना अफबा मिने खनरा आइबो हाबिरैने ai फैरन प्रजा फैना अफबा मिने कला कुसे फफदा फलो यमनिना उसे जाव मिने कला कुसे आया इहाना नाकाम क्वाइ जुनियर ओइबा पुलिस मसामो रंबयु मंत्री ओइबा मिरिसि मसि मंत्री ओइबा हाइदर रंथोरैनि
hai mari kaya mahirap maging mayroon po na iloy ng matalo po niya. लाकदरिबा 32 सुबा मणिपुर लेजिस्लेटिव असेंबली मिखलदा सुगनु केंद्रदा एमएलए के रंजितना महाकी लंबा सिंगदगी यामद्रबदा भोट लिसिंग निपाल की मथक्ता हेनदुना माई पाकनी हाइना एमएलए के रंजितना फोंदोक्रे वाफम सिंह असि सुगनु केंद्र की वांगजिंग खुनौदा लैबा हाना बीजेपी पार्टी दा भोट पिरंबा हुइद्रोम सागगी इमुंग 13 की पुन्ना मियो यांखै ngasi केंद्र से एमएलए के रंजित की मखादा कांग्रेस दा यौरकपगी तरामनो ओपगी थरमदा फोंदोखिबनी एमएलए ना मखादा ना हाई केंद्र दा मिखल थेंगनगनी हाइदुना मियोय 9 पुनसिले हाइरिबासी पांगदबगी थवंगनी मियामगी सेवा तौगनी हाइना सोंथोरकलबदी नुपा मसा थोकना पार्टी की वाफम थमदना मिखल थेंगनसी मियामना हार कारबार तौबा मिदा भोट पीबीगे हाइब्रा नत्रगा मियांग याइफनबा तौरिबा एंगोंदा भोट पीबीगे हाइब्रा मदुदी मियामना खनबियु हाइखी ngasi gi taram no opagi tharamuda MLA के रंजीत कक्सिंग खुनौगी हानगी चेयरपर्सन होरंबा KS बाबू चाइरल GP की वार्ड मेंबर हुइड्रोम अनिता कक्सिंग एसिदा कांग्रेस की इंटेंडिंग कैंडिडेट ओरिबा KSIS केनेडी अमसुंग अतै अहल ओइरबा मियोय सिंगना अथोइबा लेंबिरकपसिंग ओइना सरुक याखी थाजबिदरा आइबु नुसिबिदरा लिसिंग ममा अमा लेंगरा लेरे आइगे हाना लेजरबि लिसिंग हुंगा समथिंग तोरगबि हंदकी भोट यामदि हाइनिंगे प्रजा हाइबसि इसोरनि फरबसु पत्रबसु मिया ममांग थोकरनसि आई रंजित नंगी दमका कांग्रेस की दमका ओनत्रा द्वारा दोली वा खंगे नंगी दमका कोइ लेरमनि हाननसि इमा इसा सिनिना कोइ लेनानि सिमु चेंगदने चेंगम थोकेदा प्रजासि BJP Khangabok Mandal na sinuna Mandal asigi Booth Chammelan 2021 gi thorong asi Khangabok ta leiba MMRC da and Unity Park da pangthokre Khangabok Kendra gi polling nifutere ki miyoi singna saruk yakiba thoramuda BJP Manipur Pradesh ki Vice President soiriba Wobogai Kendra gi ex MLA Dr. Usam Deven Singh BJP Khangabok Mandal gi Vice President Dr. Roman Kumar Mangang BJP Manipur Pradesh ki State Secretary M Priyo Kumar Singh BJP Manipur Pradesh ki State Executive Member KS Menjar Mangang BJP Thobal District ki President Y Kumarjit Singh BJP Khangabok Mandal gi Insas Mohammad Islauddin Mahila Morcha BJP Thobal District ki President Langpulakpam Damayanti Devi Yuva Morcha BJP Thobal District ki President Thoksom Jiten Singh amadi BJP Thobal District ki Secretary TS Manglem na mathangsina athoiba mitunglen Thorom mapu amadi akhanaba mitunglen sing oina saruk yakhi Ahan boyna MLA ma oiragliba Bhupendra Patel bu Gujarat ki Chief Minister oina ngasi wasak lokre wasak lobagi tharamadudha Union Home Minister Amit Shah saruk yakhi sahi yankhaya pansuroba Bhupendra Patel BJP MLA oina Gatlodia sittagi karakhibani Civil Engineering ki diploma paiba Patel Ahmedabad Municipal Corporation amasong Ahmedabad Urban Development Authority ki su member oiki lisingai tara tere ki Gujarat Assembly mikhalda record oiba vote masing pangduna mahak karakhibani mamangi Chief Minister Ramba Vijay Rupani na BJP na lengak pastel singdagi pham thadokhiba mari shuba Chief Minister ni COVID ki second wave manungda manage tobada Rupani ki thausilda penadaba kaya laiki hairi sanabagi pauda Khetri Laikai Rising Club Thobal na sinduna haukiba sahi lising ani tara mari dagi khudong chadaba amadagi aroiba final match yeithokduna lakhiba Thobal District Open Prize Football Tournament ki aroiba match ngasi Lucky FC Texam amadi Hisu Thobal ani gi marakta sanaduna loisinkhre Hisu Thobal na goal ama sinoda thoiduna tournament asigi title lokre match adugi amata ngairaba goal adu half time gi matung Hisu gi jersey number 7 loyang ambana sanabagi 39 suba minute sankhibani loisinbagi tharamuda Wangkhem asigi MLA ke Megasandra Khangabo asigi MLA O Suja Kumar amadi TMC ward number 4 gi hanagi councillor P Jotena athoiba mitung sing oiduna winner the cash prize oina lupalising kunamadi runners up tarbada cash prize oina lupalising taragi samphangaloyana trophy khusinaki Russia ki world number 2 Daniel Medvedev na US Open title lokre Daniel Medvedev na Serbia ki magi opponent world number 1 Novak Djokovic pu straight set ta 3-3 da maithiba piduna Grand Slam title phangba ngamkhibani
Amaromda US Open Final da maithihoraba world number 1 Novak Djokovic na US Open Final da Russian Daniil Medvedev ki makutta maithihoba si tasengnamak yamna awaba amadi nungaijadaba ama mangonda oi haiki. Djokovic na English ni 15 dagi Wimbledon gi Grand Slam Final 13 rak sanarakpada 12 mai pakhibani. Haujarabada maropa amuka na pijari. Veteran Congress leader amadi Hanagi Union Minister Oiramba Oscar Fernandez ngasi laikidre. Black Day gi thoram pangthoknakre. Hanagi Manipur Chief Minister Oibo Bina Eco Tourism Park ama sengotnaba urep uyum tamkre. Loyana Sri Sri Govindaji Bhangi Pareng manga amasung sali haina mingthonba punglon lairik ngasi phongbagi thoram pangthokre. Ngasigidi paudam pijaba matang ngasilo sinjare miyeng tabiri basingbu kurumjari.